Yumkham Irabot Wangkhai Kendragi elected member ni haina ngasi High Court of Manipur na rai takre. Listing ani tara-tareta pangthokiba State Assembly Mikhalda Wangkhai Kendradagi mai pakiba member Okram Henry null and void oire haina High Court of Manipur gi ruling aduna makhata na hairi. Listing ani tara-tareta Okram Henry na Election Commission da aranba affidavit pisali haina mahaki mayokta Irabot na High Court of Manipur da wakatkibani. Kanglup kayana khundaminaduna leiriba Manipur gumba lam amada community kharana maitei singi sentiment sokadaba thabak tawrakpa asi makhata na tawbiganu haina Manipur gi ningthau amadi Rajya Sabha gi MP Lesem Sana Zawbana fongdokre wafam asing asi umang license pang sintha mahiroi lupki nauna thau pugadaba sing asi Manipur gi sana konungda head of custom authority amadi Rajya Sabha gi MP ningthau Lesem Sana Zawbagi mangda wasak lobagi thoramda fongdokhibani. Chahi asigi haukiba January tang 38 hauduna Know Your Sanctuaries and Wetlands haiba thimda All Manipur Working Journalists Union amjuna sinduna thama chupna chathakiba media campaign gi television media gi best reporting da TOMTV gi Paumi Singna ahanba amasung anishiba mana lawre. MU की VC ओरंबा प्रोफेसर अजय प्रसाद पंडेना दिल्ली हाई कोर्ट थाकिबा पेटिशन अदु हाई कोर्ट ना डिसमिस तौखिबगा लोइनना मणिपुर यूनिवर्सिटी ना नौना VC अमा हापनबा अयाबा पीख्रे. MU की VC ओरंबा प्रोफेसर अजय प्रसाद पंडेना दिल्ली हाई कोर्ट ता महापु मतम लोइदुना VC की फमदगी लौथोक पीखिबगी मायोक्ता दिल्ली हाई कोर्ट ता केस अमा थांगलखि. Sajibu Serawaga Mari Lainana Times of Manipur TOMTV Nupi staff singna Thabak Tominariba Management Amadi New staff ta Mathau Toriba Mabung Maupa Singda Kumhayasiga Mari Lainana Kudol Posing Tamduna Ikai Kumnaba Utkray. Nambol Kendragi Manung Chanba Isok Makhalekagi Nambol Kendragi Manung Chanba Isok Makhalekagi Lairam Mathakta PWD gi Makhada Lupa Kuror Amagala Kunchang na Sagadaba RCC Bridge Pakagi Thongama X Union Minister Thaunausam Saubuna Athoiba Mithonglen on a Sarpyaduna ngasi urep yung tamkre.